Heikrujamna Thamkhiba Wafam sing adu Tabada Nungaitaba Wapham ni Haina Universal Friendship Organization UFO gi Legal Advisor Professor Dr. KEISHAM BHEIGYANCHANDRA FONGDORAKLI Thawal Ketri Lekar Laiba UFO is Manipur Headquarter number 4 gi Sanglenda Pangthokpa Press Conference amada Legal Advisor Professor Dr. KEISHAM BHEIGYANCHANDRA Makhatana Hai September gi tarik Kunipan da RK Production koba YouTube channel aman lauba interview amada Jodha Heikrujam koba miyoi amana UFO na Lisipria Kanguzam ga loinaraga Timor gi President J. Ramos Horta gi Kuthangda UN da memorandum ama piki aduma po RK production gi interview adu da Jodha haidba miyo yesina UFO na piki bachi adu lan na pire Yau kidi haina fongdo kiba asima klaibak tibani UFO na pisin kiba memorandum adu matam chana yau ki amadi East Timor gi President J. Ramos Horta na memorandum adu fangle haibagi cherol amasu UFO da tharaki loinana UFO na Lisipria ga loinana East Timor gi President J. Ramos Horta ga video conferencing gi kutang da wari sana kibe record su laidi haiki amadi Lisipria na makhata na Manipur machama oina hanba laitana miyam gi yaifana ba thabak thorom sing hotna badal lepi ganu amadi RK production na tawdiba Singda wakal khanthaduna tongna basu apil tawki Loinana haujik su makhatana marik chumba wari sanabagi period UFO na sem sadrul lay talaksida jumi lali thabak tawi tawdi habigi maramda kanagumpa singna tupa maram chadaba amata sinarbir kanu maitai laimana pokpa mapari mamum sing UFO gi thomi sina matam chupada ningkhiba pandam phange khanba thabak sing Mai pangna phangna hona jagene haina taibang mapugi fuya khada thawni jari loinana maitai lemagi mamom ibe malisi priya chu phangchet machi chena lang duna ningan naba leitana thawla lena hona biu maitai leimagi mamom ni haibado malem ga leipak pumagi mamangda mayek sen uminaram se haukiba tangpuni pal thama pal singani kunmanga da RK production gi YouTube channel da Jodha Heikrujam na UFO Manipur gi matang da Lisipria gi thabak kharap panbi ki besing do UFO gi maikai de gi asumna thamjaningi madudi Jodha na ngamba thabak singna mai pangna pangthopang ngamna phone biu adu ga Lisipria na su tengbang bisi Lisipria na su mana ngamba malem gi thabak tawbung ngamba oheningi mana su Jodha da ngamba mateng panglam sanu ai khoi punamak malem gi thabak tawbuda mai pak pa uminasi loinana RK production na su I pau thabak puba kaya puthopiri adu ga leibak miyamna nungairudaba oiragadi khar kitang henba miyeng changhaningi haina UFO gi maigedegi